ꯑꯩꯈꯣꯏꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯤꯁꯨ ꯁꯨꯁꯤ 2005ꯗ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯥꯏꯟ ꯇꯧꯕꯗꯒꯤ 2008ꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟ ꯌꯥꯎꯅ ꯁꯥꯏꯟ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯃꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯃꯁꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯤ ꯃꯁꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏ ꯉꯥꯡꯉꯒ ꯑꯗꯨꯝ ꯃꯣꯏ ꯃꯤꯇꯤꯡꯗ ꯑꯗꯨꯝ ꯈꯨꯗꯤꯡꯗ ꯉꯥꯡꯅꯕꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯏ ꯈꯕꯔꯁꯤꯗ ꯑꯗꯨꯝ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯣꯔꯦꯟꯅ ꯊꯝꯕꯤꯈ꯭ꯔꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯣꯄꯤ ꯊꯥꯕꯅꯤ ꯈꯪꯗꯦ ꯃꯩꯇꯩꯗ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯦꯅꯤꯊꯤꯡ ꯃꯣꯏꯅ ꯇꯧꯕ ꯊꯕꯛꯁꯤꯡꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯅꯥꯔꯤꯕ ꯏꯜꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯏꯜꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛ ꯑꯣꯏꯕꯗꯨꯅ ꯅꯠꯇꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯐꯝꯅꯤꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯀꯦꯝꯞꯇꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯕꯅꯤ ꯑꯗꯒꯤ ꯃꯤ ꯑꯅꯧꯕ ꯔꯤꯀ꯭ꯔꯨꯠ ꯇꯧꯕꯁꯨ ꯌꯥꯗꯕꯅꯤ ꯃꯁꯤꯗꯒꯤ 2008ꯗ 5ꯀꯤꯗ ꯄꯣꯠꯁꯦ 8ꯇ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯗꯨ ꯃꯤ ꯑꯅꯧꯕ ꯔꯤꯀ꯭ꯔꯨꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯅ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯑꯍꯟ ꯉꯥꯛꯇ ꯑꯣꯏꯔꯝꯕ ꯊꯣꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯀꯨꯏꯔꯦꯕ ꯆꯍꯤ ꯌꯥꯝꯁꯤꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯄꯨꯂꯤꯁꯤꯡꯒꯤ ꯊꯕꯛ ꯇꯧꯕꯁꯤ ꯅꯍꯥ ꯉꯥꯛꯇꯅꯤ ꯑꯗꯨ ꯔꯤꯀ꯭ꯔꯨꯠ ꯇꯧꯔꯣꯏꯒ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯝ ꯇꯧꯗꯕ ꯅꯠꯇꯦ ꯇꯧꯏ ꯑꯗꯒꯤ ꯑꯗꯨꯝ ꯅꯍꯥꯟ ꯀꯩꯅꯣꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯀꯨꯜꯗꯤꯞꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯑꯗꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯇꯧꯔꯦ ꯃꯌꯥꯝꯁꯤ ꯈꯪꯉꯦ ꯈꯪꯕꯁꯤꯗꯗꯤ ꯃꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯄꯤꯗ꯭ꯔꯒ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯅ ꯃꯁꯤꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯤ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯍꯟꯕꯗꯤ ꯑꯆꯨꯝꯗ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯕꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯕꯅꯣ ꯈꯪꯗꯦ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯈꯪꯗꯦ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯧꯈꯠꯇꯦ ꯂꯧꯈꯠꯇꯕꯒ ꯂꯣꯏꯅꯅ ꯃꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯨꯀꯤꯁꯤꯡꯅ ꯍꯦꯟꯅ ꯑꯋꯥꯡꯕꯒꯤ ꯃꯑꯣꯡꯗ ꯀꯨꯀꯤ ꯑꯣꯏꯅꯃꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯒꯤ ꯁꯨꯗ ꯂꯩꯕꯁꯤꯡꯁꯤꯅ ꯑꯋꯥꯡꯕ ꯊꯕꯛ ꯃꯣꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕꯅꯤ ꯃꯤꯌꯥꯝꯁꯤ ꯄꯦꯟꯅꯗꯕꯅ ꯍꯦꯜꯂꯤ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯦꯞ ꯑꯃ ꯑꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯗꯨ ꯃꯤꯌꯥꯝꯗꯤ ꯌꯥꯝꯅ ꯄꯥꯝꯅꯕꯅꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯃꯁꯤꯗꯤ ꯋꯥꯔꯦꯞ ꯂꯧꯕ ꯂꯧꯗꯕ ꯑꯗꯨꯝ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯗꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯑꯩ ꯇꯧꯔ ꯊꯝꯖꯒꯦ